Welcome to each one of you. Akhoi second quarter gi aroiba Sabbath 13 Sabbath yo silakadore ngasi asi 12 Sabbath surakre ishor na akhoi bu quarter asi chup paloina bi bagi damakta akhoi ishor bu thagat chasi taibang pan awa nang kaya gi marakta akhoi bu loina bi raga Sabbath amadigi Sabbath amada mahaki aphaba wahai mahaki maram de hen naina ningai matam pi bi base akhoi ishor bu yamna thagat chaningai lai ngasi asiso amuka na khoi mayam viewers mayambu Sabbath School lesson number 12 Manipuri version gi taraptigi Christian Living Ministry YouTube channel gi behalf tigi na khoi bu amuka na taram na okcheri Joseph Prince of Egypt Joseph na karam haina Egypt ki ishor khangdaba pagan nation aduda akram haina ningthau macha ama oina achauba pham oina pairak khibra haibagi matangda akhoi na ngasi nainagani memory text oina akhoi da PB says Genesis 41 verse 4 and Pharaoh said to Joseph, see, I have set you over all the land of Egypt. Asumhaina Pharaoh na Joseph the Hirami yengo aina Egypt ke laibak asilam kuding mak se pot kuding mak se nangi na kuta sinarabani haina Pharaoh ning thona Joseph the High kiba do memory text oina ngase akhoi da PB roi PB ri Egypt ke laibak ta Joseph na ningthau macha ama oina governor ama oina achauba success ama phanglaga mahaki wari ase adum haurakhi aduga loina na Joseph ki success oikiba achauba oirakhiba adu khaknatraga masidi yamna phajaba ama ubasidi kriraga the repentance of his brothers mahaki machin manau mahakpu tukacharamba machin manau singe pukning honglakpugi wari adusu ekoina uba phangi masi Genesis chapter 42 43 amasung 44 da hairiba wari sing ase ekoina uba phange moved by envy make mayamba sing karamba tukachaba kalakpa aduna makhoi bungam le hairaga mahakki manau nupa i makki mahakki mapa amakki i makna pokpiba marem khaki manau nupa gi maman tangkhraba mapa na leibiba coat of many colors machu kaya gi phajakraba coat adu phawa makoina strip away segairaga I taisilaga tawkiba aduga mahakpu falsely accused amuka Potiphar gi yumda lakpaganda mahangna suptaw tawduba maran adu mangonda amuka sibiba aduga amuka mahakpu imprison kaisum sangda langsilaga amamba marakta mahak wahana khanglakhiba adu mayam aduna amuka hujikti mahakpu mathang chinglaklaga Egypt haiba leibak aduda khoidigi achauba ningthaugi hek makhada governor oina Joseph na palakhiba wari adu koina uba phangi as he saw in his dream mahaki mangda ukhibagumna mahaki machin manau singna magi mangda laraga makok non tharaga bow down lu look tharaga mangonda khurumba adusu mahakna phangki mahaki manau nu pa khwaidigi iton tonba tarani thoisuba Benjamin adugi safety gi damakta mahaki punsi kanningai gi damakta khalaga mayamba singna mahaki makok non tharaga mangonda khurumki aduga Joseph na makhoibu kokpiki aduna masida ubse God turn evil into good ishor na phattaba adubu amuka aphaba aduda onthokpi gi bawari se ekhoina uba phange Sunday gi portion aduda ekhoina yamaganda Joseph's rise to power Joseph asina karam haina Egypt ke leibak aduda ningthau oirakhibra sakti paibu oirakhibra habdo ekhoina Genesis chapter 41 gi verses 37 through 57 aduda ekhoina uba phange Joseph gi punsi da aphaba oiningai achau asang oiraningai ishor plan kari lai khibra haibadu ekhoina uba phange Joseph ki damakti Pharaoh ningthau gi mang adu handok pi base asina ishorna madugi leibak aduda amasung Joseph ki punsi asida Egypt ki leibak asida magi machin manau singi punsi asida kari taurakadra haibadu uhanbi baga chapmanai hai amuka han hai ke Joseph na Pharaoh ningthau gi mang handok pi khiba chahi taret chak tangba chahi taret prosperity wat padaba haiba mang ase handok pi khibasina ishor na kari tawrakadra haibadu Joseph bo hana uhanbi haina Genesis 41 gi verse 28 aduda ekhoina uba phange after the dream Joseph na Pharaoh gining thau san anoiba taret akangba taret aduna mang adugi mang adu mang khraba kanda
Joseph na kari tawe Pharaoh ningthaubu chahi taret ase nangi ningthau leibak asida watta padaba chahi oigani ko aduga chahi taret amana famine chaktangba chahi oigani ko haina haikrabagi matungda Joseph na Pharaoh Egypt ki ningthau Pharaoh adubo asumai tawraga nang hojikti ishorbu God of Israel, God of the universe taimang malem pumnamak pu sembiba ishwar adubo nang thajagadabani haina Joseph na matam adumaktada Pharaoh bu haikide adubo ichin inausing yamna strategically oina yamna haising na tawba ishorgi lawsing phangbani pa ama oina mahakna kri tawe chak tangba thorakadaba nungaiba laigadaba adu anigi political solution ase hana purakhi chak tangba thokrabadi kri tawgadra haibado mahakna chak tangba chahi taret adu da kram haina aikoi hingsira haibage plan adu hana mahakna Pharaoh ning thawda haiki asida aikoina uba phangbase krira ishor ngonda thaza haidringaida chak tangba adu bukram haina thingsira haibage plan ase Joseph na hana paikhatki madugumba yamna maki strategical oiba plan phajana semba problems ge solution purak pangamba adu uraga Pharaoh na interested in this lad masigi nupa macha asibu Pharaoh asina ningthau aduna mangonda karigumba ama leire haibase mahang uba phangki aduna Pharaoh na mahakpu Joseph pu Egypt ke laibak the governor ama oina power paiba sakti paiba ama oina thamki bese mahaki mang handok pi kiba amasung ishor lai haibage damak ta mahang na pi kiba nate adubu karira harga mahaki yamna hauze hai kiba yamna hai singba problems ge solution purak pangamba adugumba mangon the capability ability adu laibado potential laiba adu urga Joseph pu Egypt ki ningthau Pharaoh na mahakpu governor oina hapi ki aduna aikoina Genesis 41 ge 37 da sumai Joseph ki advice, the advice was good. Aduna Joseph na nangi leibak asida chak tangba thokdaw ko aduna asigi plan taw ko haina haibi ba advising ado pare haibado Jacob Pharaoh ning thau na uba phangki aduna Pharaoh na maki ning thau leibak adu the governor oirakna na ba mahakna madugi power sakti ado Joseph ngonda pbk aduna sumaina haye Joseph ngonda Pharaoh ning thauna under your command nangi hukum da aigi leibak se pan gani ko ning thau gi singhasan khakta da aina power pai gani ko adubo leibak asige lan thum lalon itik pum na makta nangonda aina power se sinarbani nangna phammo hairadi pham gani nangna lempo hairadi lep gani wow that's a wonderful power ko angak pa power angak pa sakti ado minai oina ngarang na handa kaisum sangda leirakpa ado ishor na tausunu hairabadi Pharaoh gining thauge pukning de insin birga aduk chawba power sakti ado Pharaoh ning thauna Joseph ngonda sinabiki aduna asumaina tawraga Pharaoh ning thauna Joseph ke ahai asing magi political solution chaktang ba aduk ramaina lan gadra haibagi solution purak pa adu khakta natraga 41 gi 38 da uba kanda yengba kanda kri haye and yet aduga loina na Pharaoh recognizes that the presence of the Spirit of God is with him hauziki angang Joseph haiba angang aduda ishor gi thawai ama leire haibase ishor ge sakti ama leye ishor na loina biye haibase shu Pharaoh na uba phangki ai ishin inausing ai khoina nang ase ishor bu thajagadabani haina mi ama bu haidrabasu ai khoi gi tawthorak pa thabak ai khoi gi living standard ai khoi gi character ai khoi gi behavior ai khoi gi manner asina ai khoi gi mai thong da ai khoi gi thabak da ai khoi gi wangang da mi ngon da ishor ai khoi da hinge haibase uhan ba ngamme haibase Joseph ke punsi diki uba phange nang Joseph na Pharaoh gi mang adu handok pirga nang ishor bu thaja kro haidraga magi solution adu puraknia hotna ba matamda Pharaoh na Joseph gi mai thong da Jishu gi mai thong uba phangki amasung maha ki punsi da ishor loina re haibase uba phangki adugumna nang ai khoi gi punsi tu ai khoina chin thokna ai khoina preaching tawdrabasu ai khoi gi living standard our ways of living ai khoi gi punsi mahing asina mingon de Jishu Christ ba ai khoina chu utchabang yae haibase ngasi ge parada ge ai khoina uba phange Joseph na maha ki punsi da blessing ishor ge bor phangba ase mahangna
ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯒꯤ ꯕꯣꯔꯁꯦ ꯑꯩꯉꯣꯟꯗ ꯐꯪꯕꯔꯀꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯊꯣꯛꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯄ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯎꯈꯤ God's providence ꯏꯁꯣꯔꯅ ꯑꯩꯒꯤ ꯋꯥꯠꯇ ꯄꯥꯗꯅꯕ ꯂꯣꯏꯅꯕꯤꯀꯣ ꯑꯋꯥ ꯅꯪꯗꯒꯤ ꯀꯟꯕꯤꯀꯣ ꯏꯁꯣꯔꯒꯤ providence ꯑꯁꯦ ꯂꯩꯌꯦꯀꯣ ꯍꯥꯏꯕꯗꯣ ꯃꯆꯥ ꯑꯅꯤ ꯄꯣꯛꯄꯗꯒꯤ ꯃꯥꯅ ꯎꯈꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯄꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯅꯥꯁꯦ ꯍꯥꯏꯕ ꯄꯣꯛꯈꯤ ꯃꯍꯥꯛꯀꯤ ꯑꯔꯊꯥꯗꯤ God has transformed the pain to joy into joy Josephꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯪ ꯃꯌꯥꯝꯕꯁꯤꯡꯅ ꯃꯥꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯕ ꯃꯤꯅꯥꯏ ꯑꯣꯏꯈꯤꯕ falsely accused ꯇꯧꯕꯤꯈꯤꯕ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ that has been turned into joy ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯗꯨ ꯑꯃꯨꯛꯀ ꯍꯔꯥꯎꯕ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯃꯥꯒꯤ ꯕꯣꯔ ꯄꯤꯕꯤꯕꯗꯨ ꯃꯥꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯔꯒ ꯃꯅꯥꯁꯦ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯁꯤ ꯊꯣꯟꯈꯤ ꯑꯅꯤꯁꯨꯕ ꯃꯥꯒꯤ ꯃꯆꯥ Ephraim ꯍꯥꯏꯕ ꯄꯣꯛꯈꯤ Ephraim ꯑꯁꯤꯅ ꯑꯁꯤꯒꯤ ꯑꯔꯊꯥꯅ ꯀꯔꯤꯔ ꯍꯥꯏꯔꯒ God has turned his affliction into fruitfulness mahakpu namthak tawbikiba mahakpu awa nang chaitheng kaya pibikiba aduna yamna fruitful oiba punsi mahai yamna panba punsi awa anang kaya adu chatlubagi damakta hojikti ai mahai yanba oikhre achau asang oikhre habdo mahakna recognize tawraga Ephraim haiba angang ase pokki hoi masida aikhoina what a powerful example of how God turned something bad into something very good ko ishorna phatba yamna phatba Joseph ki punsi adu aikhoina ukre yamna phatba yamna downtrodden mina namthabi khraba haugatningai leitraba nethat pi khraba aduguma punsi aduda ishorna amuka yamna phatba something bad aduda something very good yamna aphabase kramaina turn on thopi bribes urga aikoi ngaktaba ngamde hoi masige parada aikhoina take away aikhoina lowsinba yabadi karira Joseph kumna aikhoisu aikhoigi punsida situation that we never expected aikhoina thajadaba situation thodok punsida aikoi thengnarakpa yai aikoigi imung manung ne imana ipana ichin inauna aikoibu inthokpiba namthokpiba aikoibu mirai biba aikoibu kalakpiba tukkachabiba mi mayamna aikoibu reject tawbiba asigumba experiences Joseph kumna aikoi thengnarakpa yai adubu Ishorna aikoina khangadabadi Joseph ki punsida Ishorna aphaba phattaba adugi aphaba onthokpi khibagumna aikoibusu onthokpi gini adura aikoina awa nang taba matamda Joseph gumna kanna Ishorda cheta lengdana lairabadi shoidana Ishorgi providence laye haibase ngasige para asidige aikoina tamjase take away number 2 da aikoina lowsingadabase as Joseph gathers and store the grains Egypt ki laibakta prosperity 7 years of prosperity sahi taret wat padaba lamdam ama oina palingai aduda mahakna chaktangba thorakadaba adugi ready tawrga khomjin tasin phi khiba adugumna aikhoigi pangan kallingai aikoina suba yaringai aikoi talloidabani aikoi su nomgadabani aikoina gi punsida hingnanaba aikoigi imung asibu supply tawningai aikoigi society asibu chawkhat haningai aigi singlup asibu chawkhat haningai our parts our role aikoigi thawdang ado Joseph kumna aikoi tawgadabani ishorgi miracles adukhak ngairaga leibe yade habase ngasigi Sunday ge paradi aikoina tamsin jasi hojikti mathangda Joseph confronts his brothers mahaki machin manau singbu Joseph na kramaina thengna kibra Genesis chapter 42 aduda aikoina yengba kanda ishor na kramhaina machin manau asibu amuka thengna bi khib thengna han bi khibra aduga amuka ishor na kramhaina Joseph ki punsibo sustain torga acho sang oihan bi khibra habido aikoina uba phange chak tangba thokpa aduna mahaki mapa Jacob na upai lairaktraba kanda mahaki macha tara adubu Egypt ki laibak adu chatlaga nakhoi chak lawru khro haibase tharakhi haibase wari se aikoina loina khangkre aduna the famine chak tangba aduna kri tawre masigi yamna laibak thikraba unfortunate all man Jacob marai bak thikraba anu oiraba mahaki mapa Jacob asibu ishor ge plan gi makha da amuka Joseph mahaki macha kuina mangraba Joseph nungsiba macha aduga muka family reunite tawningai habse ishorgi plan amagi makha manungda chak tangba laibak sin thungna thorga Egypt ka laibak ta wata padaba leire habdo u halaga amuka Jacob na magi macha sing tharak pase ishorgi plan amagi makha da makoi ge family asibo muka reunite tawningai ne habse so aikoina uba phange Joseph ki damakti machin manau
tara aduna amuka mahaki mafamda lakpa se mahana mapagi yumda leiringaida mahaki mangkiba lauhon mapun tara mathoina mangonda amuka non tharaga khurum kiba mang adu mang phauna baga chap manaki habadi mahakna Egypt ningthau oina governor oina pankraba matamda mayamba singna laklaga mangonda makok non tharaga chak ni kiba do Genesis 37:37 da mana mapagi yumda angang oina leiringaida mang kiba do mang phauna baga chap manaki ani shu amuka mathang tarakpada kri Jacob ke punsi da mayamba singna lakpase mayamba singna mangonda tawkhiba phattaba tawkhiba adugi paukhum pibagi tanja su oiki haibadi krira harga aikoina Genesis 42 gi 21 da yemba kanda they said to one another makoina Egypt ki lamdam da laklaba kanda machin manau sing aduna Egypt ki lamdam da laraga Joseph ki mamang da leptringa da machin manau sing amaga tanaki adumaina mahakpu minai oina yon thok lamdai mahakpu hat tok lamdai da aikoina Genesis 37 gi 19 da yengba kanda su machin manau sing aduna mahakna lakpa uba kanda they said to one another that let us kill him makoi machin manau amaga ngangnarga mabu hatokrase haiba sing adu sing dugi pau khumpi bigi tanja ama oiki machin manau sing Egypt lakpa matamda aduna amuka Genesis 42 gi 17 aduda machin manau sing amuka kaisum sangda changlaga laiba haibase Joseph nasu mahakna kaisum sangda laikhiba ado mahakna ningsingba matam ado mahakna phangki Asumaina Joseph ki punsida machin manau singna amuka family reunite tawbagi process da Egypt da lakpa asina magi punsida hokhiba chatkhiba thodok kaya ado amuka ningsing hanbagi matam ama amuka lauba phangki hoi Joseph ki machin manau sing makhoina tawkhiba makhoina mamangai de tawkhiba thabak adugi mahai hojik makhoina lokpa phangki asida aikoina take away lesson oina aikoina lawgada se krira number 1 da just like brothers of Joseph ki machin manau singumna aikoina su aikoigi punsida aikoina tawkhiba thabak ado aikoina amuka recognize tawba ngambra aikoina Genesis 42 gi 21 di yengba kanda machin manau singna amaga hainarga o aikoigi inaw nupana aikoibu kokpira roi aikoi ase soidna kaisum sangda changkra aikoi ase mangonda phattaba pap tawkhre haina makoi haidok pangamki adugumna aikoi gi punsi dusu isin inausing aikoi na tawkhiba pap ado aikoi ningsingba ngambra aikoi gi tawkhiba pap ado aikoi amuka lale haina haizaba aikoi ngambra kiraga leibra ikairaga leibra ngasi gi paradi gi aikoi na khanggadabadi aikoi gi punsida hawkhiba punsida aikoi na tawkhiba pap kaya ado we should repent aikoi pukning hongbatai we should stand before them boldly aikoi na lanja khiba mi adugi mamangda aikoi leplaga kidana ikaidana ai lan khre ko adu tawkhi ko haibda haidok pangamba Joseph ki machin manau singumna pap kaya muk tawkhrapso amuka pukning hongba ngamba adugumbagi pangan ado aikoi ngonda su laiba tai haibase aikoina tamjasi take away number 2 da masige parada aikoina lowgada base whatever we do to others it just come back to us aikoina kana amada tawruba thabak ado aikoi ngonda adum halak e haibase aikoina khange our actions today ngasi aikoina tawriba thabak asina masina hayengi aikoigi result oigini atawman phangba adu oigini aduna aikoina tawba ngangba khuding makse atoppa bo aikoina namthadana ba atoppa bo aikoina manghandana ba aikoina tawdaba tai aduna aikoina tawruba thabak adugi mahai aikoi soidana lokani habse Joseph ki amasung mahaki brothers singi wari diga aikoina uba phangre Joseph bo makoina thina tawkhiba ado mabu amuka kaisum sangda namsin bi khibado mahakpu minai oina treat tawbi khibado mayamba singna so the same thing Egypt ki lebak da lakpaganda makoi so adumak phangki so whatever you do it will just come back to you nang na tawba thabak ado nangonda amuk phangani nang na aphaba tawre nang aphaba phangani nang na phattaba tawre nang phattaba phangani habse ngasi ge paradige khoina uba phange matang tarapada Joseph and Benjamin amuka Joseph ke Benjamin se kram haina thengna ki Joseph na khan ki Benjamin na laktaba kanda Egypt ke lebak adu da machin manau tara di lakre adu iton ton Benjamin adu na laktaba kanda Benjamin adu so ai gumna ai gi yamba singna mahak pusu nam thak tawbi khrabza lako hat pi khrabza lako haibse mahak na khan ki
aduna maram oirga Joseph na Benjamin bu purak ningai kanna mahakna kaino thabak pai khatlaga Benjamin bu purak khibagi wari adusu ekoina khangi aduna Jacob ase haujikti mahaki kwaidigi nungsiba macha Jacob Joseph ado mangkhrabagi maramna iton tonba Benjamin adubudi mahakna amuka tharaga manghan base mahakna pamlamdre aduna Benjamin adu magi yumda thanamlaga nakhoi chatkro haina mayamba sing adubu thaki adubu Joseph ekoina wari du khangre Joseph na Benjamin purak taradi aina nakhoi gi chak pirero haiba matamda mapa Jacob da thaning de adubu makhoi gi mayamba Judana mapangon da wow wasak pi ke aina soidana aigi inawnu pa Benjamin ge safety gi responsible aina logani amasung chak tangba aduna kham thengla pakanda chak laitra pakanda amasung magi macha Judana soidana ai koi gi inawnu pa Benjamin asibo purakani haib ge promise ase pi khraba kan khakta da Jacob na ma ki machani pa iton ton ba Benjamin ase Egypt da Joseph ki manak da tharakhi haib si so ekoi na uba phange hoi haujikti Jacob I mean Benjamin Egypt la khre Joseph ki mamang da lep khre aduna makoi machin manau tarama thoi rak laga leiba kanda aikoi ni Genesis 43 gi 16 ni yeng baganda Joseph ki mit ta uba se mayamba atopa kana amata bu ude adu bu Benjamin manau ni pa iton ton bu manau ni pa adu khak ta bu u khi hai aduna maram oirga mahakna mahaki manau ni pa adu bu Benjamin natraga brother haina mahakna aigi inau nu pa irem khak ki inau nu pa haina mahakna title piraga yamna nungsi na kauki asisa ekoina Genesis 43 gi 29 adu uwe adubu ayamba magi atopa mayamba sing adubu di magi machin manau ni haina mana term tawdraga kri hai makoi bu man nipa sing haina ekoina Genesis 43 gi 16 da uba phange haibadi masigi verse anisa ina compare tawrak gi matung maram di kri ra harga Joseph na mahak na magi manau nipa Benjamin adubu asuk ki matik nungsiye habase ekoina masidi gi uba phange aduga amuga Jacob na I mean Joseph na kari hai Benjamin bu my son aigi icha haina so mahak na kauki Genesis 42 gi 21 aduda uba phange aduna masi se Jacob Joseph na kari gi hai bra hairaga masi se mahaki grace 1000 adu utpiraga magi marem khaki manau ni pa adu bu aigi icha na pa haibagi nungsi ba 1000 adu utki masi se magi wakhan da ningsingki mana ma bu mayamba sing ma bu hatlamdai ma bu hat na thorang tawringai da mabu yon thokke haiba kanda mahakna grace thauza adu mayamba sing da niki ai bu kanbiyo haijaki adu bu mayamba sing aduna kanbi khide aduna Joseph returns to Benjamin the grace that he did not receive from his other's brother mayamba atopa mabu yon thokpi ki ba mayamba sing adudigi phangjada ba aduguma thauza ado mana magi marem khaki manawna pa Benjamin adudidi masigi thousand ase pb ki yamna phajaba lesson asida laye isin announcing ai khoingon da phangjada ba thauza ado mi amangon dadi aina pigi ko ai gumna masu wagani ko ai gumna mabudi wahalaroi ko masise aina di phangja khida bani ko adubu aina oina di mingon da pi thok bangamme ko haibase Joseph ki punsi da phangki ba adugumna ai khoi ki punsi da su phangjaraga aina phangkhidaba pot adu mingonda pijaba aingonda mina nungsibi khidabado adu maina nungsibi debagi awaba se asi lai ko haibdo khanglaga atoppa bu nungsibi ba haibase yamna darkar lai haibse jo aikoi ge lesson da ngasi na aikoi na uba phangre hoi Joseph na mayamba sing adu bu maran siraba kanda mayamba sing na aikoi kaisum sang da changlaga lai khrene aikoi awa nang thengna khrene aikoi amuka ipagi yum da aikoi hanba phangloroi aikoi gi inau ni pa Benjamin asibu Judah na maru oina ipa da ina amuka purakni habda aikoi purak pangamlor haina yamna kina yamna wana lairingai da kari tawi aikoi na wari do khangkre Joseph prepare a banquet aram chakhang achauba amasilaga mayamba sing bu mahak na chak pijaki aduga da aikoi na amuka ubase krira harga Benjamin ngonda mayamba sing ngonda pi da bachinjak adu piraga mangonda mayamba singda happa chinja adudge saruk manga hengatlaga mahakna manawni pa Benjamin aduda mahakna happy ki masida Joseph na tawriba se krira partiality show tawbanate michang mikhai tawbanate adubo mahakna test tawriba ni mayamba sing adubo aibu yamba singna kalakhiba tukchakiba jealous ka khiba adugumna aina hoje aigi inawni pa Benjamin da tawba kandasu madugi wakhando mayamba singda lairibra habdo madu yengningai gi damakta Joseph na magi manawni pa Benjamin ge chakluk aduda mangarak oina haplaga special guest of honor oina special treatment asi show tawraga mahakna pi khibani
Joseph na aduk kimatik Benjamin bu special oina mayamba atopa adudagi mahana tongan na treat che ase phajana tawrabasu mayamba singi wakanda hanna mabu tukcha khiba mihau khiba kalak khiba jealous taw khiba envy taw khiba wi wakhan ado hojik mahana amuka magi manaw nupa Benjamin da madugi thabak mak adu taw baganda mayamba singda kalak pa tukcha ba mihau ba jealous taw ba haibase amatta leitre haibase ekoina wari adu da uba phange angak pane ko mioi bagi punsi da ishorna tabak amabu tawbirabadi kayamuk phattana leirabasu adukki matik phaba ngamme habse ekoina uba phange aduk phattaba manaw nupa bu kalak chaba mioi aduna amuka hojikti manaw nupa makoina kalak pani pa aduna manaw ni pa khwaidigi atonba aduda amuka special treatment tawrakpa matamda kalak pa mi hobagi wakhan adu mayamba sing aduda loina makoi mangki masidige ekoina uba phangbadi krira ichin inaw sing Joseph ki imungda makoi gi brothers sing da thokiba thodok asina aikoida tamjagada bo yamna laye aikoi gi ichin inaw gi nungsina bagi mari se krina tathan bra hairaga amasi se kri sunate adubu yengthina ba kalak pa mi hoba mangonda gi aina hena phai mabude ai mai pana nungsi habigi wakhan se aikoi ngonda lairak amma bu hena aikoi ngon gi paning daba asigumba wakhan ase lairak pada imung aduda dysfunction disorder oiba imung adu oirake adubo madu sing adu lairibra haina Joseph na test tawba matamda hojikli pumnama adu mangkre mayamba sing gi pukning ase hongkre haibase Joseph na uba phangki Wednesday gi portion aduda aikoi ni yengmaganda the divination cup ningthau sing khaktana sijinaba yamna atangba cup ado magna machin manaw oiriba mahaki marem khaki iton tonba angang Benjamin gi bora da hapchin bibigi wari ado aikoina Genesis chapter 44 da aikoina paba kanda aikoina uba phange aduna Joseph na mahaki minai sing aduda mahangna instruction ase piraga chengi bora sing aduda khwaidigi iton ton ba Benjamin gi chengi bora aduda divination cup ngasai gi ning thau sing na thakkada ba adugumba cup ado hap khro haina magna hapchin biki magi minai sing na hapchin biki Benjamin gi bora khaw aduda ngasai gi ning thau gi 10 god ado phangki aduna makoi ngasaidi yamna magi Joseph na aram chakhang ba banquet pi ba matamda mahakpu guest of honor oina yamna special treatment piraga yamna achaw asangi mongda treat tawbi ki ba adugumba angang ado hojikte suspected yamna chingnaninga oiba huran ba amagi title ase mahakna phangki Benjamin na phangki matam atuda aduna asigumba ning thaugi tangkhraba pot huran ba haibse yamna chawkhraba punishment ama phangpham thok aduna mahak se kaisum sang da changba tabani maramdi huran bagi kanagi pot madusu ning thogi yamna special oibe yamna tangkhraba adugumba huran ba ama budi ning thogi pot huran ba adubudi kaisum sang da thajin gadabani haba adugumba yamna serious punishment ase pinarami Joseph na masigi divination cup ning thau macha singkaktana thakkataba yamna maman tangkhraba yamna lukhraba asigumba cup ase sijinaba se karira madugi cup madugi tengo aduda power laye habse mana thajabanate Sister White na prophet Petrus and Prophet space 229 da high bi adubo masigi divination cup ase sijinaba sina kri tawbra harga mahaki machin manaw mahaki brothers mahku yon thok pi ki ba brothers sing aduda nakhoi masigumba thabak ishor gi mafamda achauba pap tawkhre ko haibdu ningsing hananaba madugi cup adu sijina khibni hai ko isini nausing Joseph na ngasai gi divination cup adu sijinaba sigi arthadi kri raharga mayamba singda nakoina tawriba pap ase miga migi marakta khagnate adubo ishor gi mamangda nakoina achauwa pap tawki ko haibda amuka ningsing haningai amuka mako gi makeup thok haningai Joseph na masigi thabak ase tawkhibani madu hek taba matamda ajudi hojiktina gi Nanau ni pa asina ning thogi tengo huralabani na ma kai sum sang da lai batare hai bakanda the intensity of the brothers emotion and their reaction is significant mayamba singi reaction adu yengba da angak pa ama phauki maduda ai khoina uba phange maru oina juda na kri haye ai gi inau nu pa asibu kai sum sang da langsin ga da ba oirabadi magna hural le hai bage title adu phang da ba oiradi magna phang da ba dandi pumna mak to ai ngon da pbo ai lozage haina ma ki mayamba juda na lep khatki mayamba pumnamak united makoi pukchen chap manaraga as yam inaw no pa asibo asigumba phatba thabak tai khoina thanamlaga chatpa yade habase unity aje matam aduda lakpa uba phangki Joseph na
Mamangay machin manawgi marakta makoy amaga tokhai tanabagi wakhan asi uki adubu haujikti Joseph yon ba matam dadi mayamba singna madu yon ba yade haina makoy kanna lep khalaga thabak tawkhiba laite adubu Benjamin bu kaisum sangda thamba tare haiba matam dadi makoy gi yamna chuna da bakalak mi haubana thanba phattaba thanba mayamba sing adugi pukning ase united pukchen chap manaraga pukning chap manaraga manawni pa Benjamin asubu kanna bagi thabak ase paikhat ki habisisu ekoina uba phange take away lesson masidiga ekoina kri tamja pa phangbra unity among brothers machin manau singe marakta lingzen khoijen manala laiba habise aduk ki matik phaye habise ekoina uba phange ko machin manau sing aduna Benjamin bu minai oina thamba tare kaisum sangda langsin ba tare haiba haina hairak pakanda karigumba makoina hanagi wakhan adu hongderga Joseph pu yonba matam adugi wakhan lon adu lairamba tarabadi mayamba singna laije sunu haina thanamba ya adu unity lingzen khoizen manaba adu purakpagi maramna madune unity strength adu utpa phangki lingzen manaba na sakti ne pangan ne habdo madudigi uba phangki ai khoisu ai khoigi imung da ai khoigi singlup da ai khoigi society da ai khoisi unity habse yamna darkar oye unity gi pangan ase adukki matik laye habse ai khoina uba phange take away number 2 our love for others should go to the degree of giving up our life. I koina mi amabu nungsiba habse. I koigi punsi kat thokpa phawba I koi nungsiba ngamatai. Judana magi manaw nupa Benjamin gi damakta magi punsi thage haina pithok khibagumna ai khoisu ai khoina amabu nungsiba mi atopabu nungsiba habse ai khoigi chin khaktana nungsidraga ai khoigi punsi phawba pithokpa ngamlaga nungsiba ase darkar oye habse uba phange ai khoina Romans chapter 5 ki verse 8 ta haibagumna while we are yet a sinner Christ died for us ai khoina pap tawduna leiringai maktada Jisu Christana ai khoigi damakta sibi khibani krigi why because he loves us maramdi mana ai khoibu nungsibi bagi maramna aduna ai khoigi nungsibiba ai khoina mi bu nungsiba asisu makna kayamuk phatba tawrabasu ai khoigi nungsiba adudi adumak nungsigadabane haibase ngasi uba phange iroi-roibada ai khoina Thursday ge portion aduda yamaganda I am Joseph your brother hojikti ai khoina Genesis 45 aduda lakpaganda Judana inauni pa Benjamin asibo kaisum sangda langsin gadab oirabdi make maran pumna makto aingonda PBO ai leijege haiba mak aduda hojikti Joseph na lep khalaga kari haiki Genesis 45 ki verse 4 adudi yamaganda I am Joseph your brother ai ase nahaki nakoigi nanauni pa Joseph adune haina haiki adubo makoina madu hek haibada makoina thazade mayamba singna thazaba ngamlamde Joseph ase ai koigi inauni pa ne masise Joseph ne haibse makoina thazaba ngamlamde adubo anirak subo oina Joseph na haiki amuka ai hak ase na khoigi narem khaki na nanaunu pane whom you sold into Egypt Genesis 45 ke 4 adudi amaga na khoina Egypt ta ai bu minai oina yon thok pikiba adugumba na khoigi na narem khaki na nanaunu pa Joseph aduni haiba matam aduda then they believe makoi thazaki ko makoi thazaki ahan bada makoi thazaba ngamlamde Joseph na adu hairaga makhana sumaina haike God send me before you to preserve life Genesis 45 ke 5 aduda ishor na Egypt ke laibak asida asigumba chaktang ama thorakani haibage maramna na khoigi punsi kanbininga ai bohana masida tharakhrabane haina Joseph na haike ichini naw sen kayamuk phajabra ko Joseph ki wakhalon ado ai khoi oirabadi na koina aibu aduki phatna tawkhibane haina laman khumbagi pendabigi wari ase hana haidokramgani adubu Joseph ti pen da balaman kumbagi tukachabagi wakhan adu laitraga nakhoigi damakta haina nakhoigi punsi kaningai gi damakta haina ishorna plan tawraga Egypt asida aibu nakhoina minai oina tharak pi base ishorna purak pi bane haibase yamna afaba londa da mayamba sing adubu comfort tawbiki masise aikoigi punsi deso aikoi tamjaninga yamna laye ko Mina ai koi bu phatba tawraba kanda ai koi na makoi gi mateng pangda babu oirabaso no koi na asi tawkhibani ko no koi na asi tawkhibani ko adubu aina di masi tawbigani haina ai koi he hainingai tawe adubu Joseph ki punsi di kire haike mayamba singna phatba adumak tawraba ishor na aibu no koi gi punsi kaningai tharakrabane haina haikhiba adugumna ai koi su haiba ngamningai hotna se haibase aina mayamda hathamjaning bani Masigi wahaidiga ekoina uba phange adudi Joseph na mayamba sing asibo nungai taba pendaba wakhan ase karishu laite habse heart feelings karishu laite habse ekoina uba phange aduga loina na mahaki thazaba mahaki asa magna phongdokhi kram haina na khoibu kanbiningai haina ishorna aibu thajak mafam asida tharak krabane haina Joseph na haidok pangamki
aduna mangonda thajaba laye mahaki asa laye habdi thokliba pumnamakse ishor gi plan ne ishor gi ayaba gi makhada aibu thabak ase thokhan bane habse Joseph ki punsida Joseph ki wakhanda thajaba adugumba asa adu loina leibagi damakta Joseph na magi mayamba singda nakhoi gi mamangda Egypt aibu tharakrabani ko nakhoi gi punsi kanninga haina Joseph na haiba ngamki aduna hujikti Joseph na magi mayamba singbo haikre chalo aigi ipa aikhoi gi ipa Jacob adubusu purakro aduga mafam asida nakhoi na pangadabani aduga Gosen haiba leibak aduda pangadabani haina haiki Gosen haibase aikhoi ni Genesis 45 ge verse 10 amasung 18 de yengba kanda rich pastor yamna mahai marong phajana hauba yamna leibak lei hau leiba sasan ge sajik chapam yamna leiba the best land in Egypt ki lamdam aduda khwai dige phajaba mafam aduda mapa amasung machin manau singbo pangadabani haibase magi offer oina Joseph na mayamba sing aduda piki ko mapabu mana nungsiki mayamba sing busu chap mana nungsiki mayamba sing gi mathakda mana heart feeling nungai daba pen daba tukka chaba laman khumning ba wakhan pumna mak to thado orga the best of the best khwai gi phaba adu gi marakta thoi he na phaba adu magi machin manau mayamba sing magi mapa aduda Joseph na amuka offer oina give oina mahak na piba ngamki aduna even mapana amasung machin manau sing aduna mafam adudigi Egypt laibak tana Gosem laibak tana lakadabagi transportation charge baragi san purakadaba yen purakadaba aduda potpumna maki awaman khusuman bara gari bara haida se hojik po haida de matam aduda changadaba khorsa pumna mak tu bawba Joseph na mayamba singda PB ki haiba se aikhoina wari tamba phange things are good now hojikti yamna phakre yamna phattana palamba adu amuka yamna aphaba okre Jacob ki macha tarani thoi adu mak adu loina siba yaudre amata su sidre Joseph siramlani haina khalami Benjamin sikrani haina khalami adubo makhoi machin manau pumna mak adu hinglaga yamna nungaiba punsi pan kibado aikoina uba phange aduna Jacob ki maming ase amuka hanna amuka Genesis 45 ki 25 ta your name is Israel nangiming ase Israel lan ngamba ishorna nungsibi bahaina kaugani haina amuka magi maming ase ishorna kaubi ki Israel haiba mingthon ase amuka nauhona na mangonda pibi ki take away lesson masida aikoina kari tamjabi yabra can we be gracious to our enemy aikoi chu Joseph kumna magi yekna basingbu nungsibi be thousal utbiba ase aikoina ngamgadra especially what if they are from our own family aikoi gi imung digi oiram labadi nangi ima ipa oiram labadi nangi nachina naw oiram labadi nangi yekna bado nangi phattana ba sinbi ba namana pa nangi phattana ba sinbi ba nachina naw aduda nangi grace thousand ase Joseph kumna aikoi chu utpangam gadra utpangam gadabane madu utpangam ba adubo aikoi bu Christian Jesu Christ gi tung inba sarga gi citizen ama oiba haibda aikoi bu kaubi gadabane takeaway number 2 that loving our parents is a much aikoi gi ima ipa singbu nungsiba haibase masi tawdaba yadaba thapakne aikoina Joseph ki punsida uwe ma ki mapa adu pura o mapa aduna laigadaba ahan oiraba mapa aduna laigadaba yumdo the best of the best khwaidagi phabagi marakta aphaba adu sinabi khibagumna amasung Judah na magi mapa bu nungsiraga Benjamin asibu puraktre di aigi ipa ki punsi ase yamna phataba oirani sirani haina mapa bu nungsiba wakhan phawkhibagumna Joseph na mapa bu nungsiraga khwaidagi aphaba lampi khibaga adugumna aikoina chu isine nausing aikoigi ima ipa ahan oiraba ima ipa singbu aikoina bebar tawbiba makoibu nungaina thambiba haibse darkar tai hojiki matamdi yamna chawkhalaba 21st century da ahal laman oikraba ima ipa singbu mirai biba all age home da thambiba na yeklaba kanda makoibu phajana treat tawbidaba phamung phajabada tumhandaba chak insang phajaba pihandaba asigumba mayam ase aikoina kauthoraga Joseph ki imungi wari digi uraga tamjare haraga aikoigi ahan laman oiraba ima ipa singbu respect tawbiba nungaina thambiba makoibu honor tawbiba haibse darkar laye haibse ngasige paradigi uba phange conclusion hojikte para ase loisilapakanda chahi kun after 20 years chahi kun gi matungda Joseph na mahaki mayamba singbu amuka thengna ba phangke Joseph na chahi tara taret oiraba kanda mahaki mayamba singna mabu minai oina yon thopi ki mahakna chahi kunthra surak pakanda mahakna Egypt ke laibak aduda amuka ningthau oina palakki governor oina palakki amuka mahakna chahi ningthau oina palakpagi matung chahi tareta mahakna chahi kuntra taret suraba kanda chak tangba thokle haraga mayamba sing aduga amuka mahak thengna ba phangki
aduna Joseph na Pharaoh gi Egypt ke leibak aduda mahaki Pharaoh gi mamang ado chumna dagi explain tawbi ki ba interpret mang ado handok pi ba khak natraga kari tawbi ki mahaki problems ki solution ado purak pi ki aduna mahangna political economics ki solution ase Egypt ke leibak aduda mahakna purak pi ki mang handok pi ba khak na Joseph na ishor gi intervention ado ngai draga ishor na asi thorakani haina han hai bagi matungda kari amuk lakadra ko masidi waningai oireda ko haina wana leibage mahota amasung ishor na amuka lanthok piba lambi pibi gani da haina ishor bu khang ngai da raga makna kri tawki prepare tawki chaktang ba do thok tringai da chaktang ba du da kramai hingsra bage problems ge solution do mana purak pangam ki isin inaw sing ai khoi shu Joseph kumna ai khoi gi punsi da ai khoi gi imung da ai khoi gi church da ai khoi gi society da thori ri ba problems bum na makse ai khoi shu solution purak pangam ba ama oi batai ishor bu khang ni jaraga ishor na bor pibi ba adu khak ta ngai raga ai khoi leibi yade our part our role ai khoi na tawgada ba thabak adu di ai khoi na su tawba tai asumai na su hainai God helps those who helps themselves ma na ma bu masa matom de bu mateng pang don hot na zari basing adu da ishor na su mateng pang bi hai ai khoi ishor gi blessing adu idol oina dum ngai raga leira badi adu ai khoi gi asoi bo oigini isin inaw sing ishor na bor pibi ga bagada ba adu da ai khoi gi tawgada ba thodang yamna lei thajaba adu ga haiba inba asigumba thodang sing ase ai khoi ngonda leira badi Joseph na Pharaoh gi ning thauda hai ki bagum Egypt ke leibak ta chaktang ba thok dore haira tumin na phamlaga leibagi mohota chaktang ba adu da kram haina ai khoi go through tawsira ko haibagi preparation paikhat ki bagum na ai khoi gi punchi disu ai khoi adu paikhat pham ai khoi na thok ai khoi gi punsi disu ai khoi na paikhat pham thoe haibase haijan ninge Jacob ke punsi da happy ending ase Jacob ke imung da happy ending ase da ai khoi na focus tawga sob se Joseph na ma ki success phangkiba ning thau oina palakhiba nungaiba punsi adunate adubu the most important is the repentance of his brother magi mayamba singna pukning honglakhiba and the forgiveness that Joseph souls Joseph na amuka mayamba singbu pap kok pikiba achige phajaba pukning honglakpa amasung kok piba asigi phajaba se aikoina Joseph ki imungda aikoina uba phang ishorna takraba mayam da bor pibiraga ngasige para tambasina aikoi gi Christian journey da amuka step ama naksinba ngamba oise ishor na mayambo loina bisno mathangi hapta 13 sabat adu da amuka ikhoi unase God bless.